खुरुमजरी SKTV की मणिपुर पावबु येंगबिरिबा पुमनमकपु खुंद्राकपम सनातोंबिना तराम नोकचरी अहानबदा मरुइबा पाव चही अनि हेलक्लबा मणिपुर की इरांग हौजिक लेतरे अथुबा मतमदा तंगदु लेताबा पुंसीदा हंजिलक्लगनी थाजै हाइना यूनियन होम मिनिस्टर अमित शाहना फोंगदोरक्रे लेबाग असिदा इथनिक लाइन बेस तौरगा स्टेट सिंग सेंबा यारोय हाइना इंडो नागा पीस टॉक के हानगी इंटरलोक्यूटर ओरंबा हौजिकना तमिलनाडु की गवर्नर RN रवीना फोंगदोक्रे मणिपुर की अमता गायरबा इंटर स्टेट बस टर्मिनस मपू पांदबगा पांकक ओइरे बस खांबदि लायरदना मी फावबा खोंगना चंगबदा अवाबा अमा ओइरे ऑथोरिटी न लौखलकपा थबक अमदी पिरकलेबा थाजबसिंग येंगलगा ग्वालताबी थौदोक मरी लेनना पाउमी सिंगना चंगसिलकिबा खोंगजंग हंदोकले हाइना अमजू अमदी EGM ना फोंगदरक्ले अमसोंग नॉर्थ ईस्ट यूनाइटेड FC ना डायमंड हार्बर FC बु पांजल तरुक अमदा माइटीबा पिरमदुना डुरान कप 2025 की चैंपियन ओइबंगमक्रे हौजिक पाउ संदोकना बिजरी चही अनि हेलक्लबा मणिपुर की इरांग हौजिक लेतगी पुवारीदा इंग्लिसिंग अनि तरागा मरीदा नरेंद्र मोदी ने लुचिंगबा NDA की लेंगाक लाकपदगी इंडिया दा अनौब पॉलिटिक्स की लांगोन अमा लाक्रे हाइदुना महाकी मखादा लेपाक असिगी दमक पाइखलकिबा सिंग फोंगदोके नॉर्थ ईस्ट मरु ओइना मणिपुर की मातांगदा अमित शाहना मखा तारदुना स्टेट असिदा BJP ने लुचिंग लेंगाक हौकिबा चही तरुक मराचेट न लेंगाक के हाइरिबा मतम अदुदा स्टेट अदुदा बन स्ट्राइक अमदी कांगलुप की इरांग लचिंगबा इरांग अमत लेखिदे अदुबु मदुगी मतुंगदा कोर्ट की डिसीजन अमना मणिपुरदा कांगलुप की इरांग थोखिबनी कांगलुप की इरांग स्टेट अदुगी ओपोजिशन दा लेरिबा पार्टी न लेंगाक पाइखिबा मतमदसु अदुमक थोखि ममांगदा कांगलुप की इरांग थोखिबसिंग चही अमा मखाइदगी अनि मखाइ फावबा अदुमक चथकी वारोइशन पुरकनबा होटनबदा हौजिक मणिपुरदा शांति लेरे इरांग लेत्रे मिनिस्ट्री ऑफ होम अफेयर्स ना खतनरिबा फुरुप अनिगी मिहुतसिंग उनदुना शांतिगी वारी तोंगान तोंगान मरिरक सानक्रे अथुबा मतमदा मणिपुरदा महौसागी पुंसी महिंग हंजिलक्लगनी हाइबगी अचौबा थाजबा लेरे हाइकी मफम अदुगी अहानबा पांदमदा स्टेट असिदा शांति हंजिलहनबनी मधु हौजिक माइ पाकले हाइबे यारे मणिपुरदा थोकलिबा इरांग असि धर्मगा मरी लेनदे कांगलुप की इरांग नि हाइकी नॉर्थ ईस्ट स्टेट सिंगी ओइना एग्रीमेंट कुनगी मथक्ता खुद एक पिनक्रे मसिना मरम ओइरगा मियोय लिसिंग तरा की मथक्ता खुदसु खुलाई थादोक्तुना महौसागी पुंसीदा हंजिनक्रे शांति वरी सानबा हाइबसी खुदलाई पाइरगा सानबा ओइथोक्लोय वरी सासी हाइरबदी इंसर्जेंसी सिंह हानना खुदलाई थादोक्तुना फ्रेमवर्क अमा सेमदुना मदुदा वरी सानबा हाइबसी एकोगी पॉलिसी हाइना फोंगदोकी मणिपुर में 6 साल से भारतीय जनता पार्टी की सरकार चली 6 साल में एक भी बंद नहीं हुआ एक भी हड़ताल नहीं हुई टेररिज्म समाप्त था और एथनिक हिंसा नस्लीय हिंसा भी नहीं हुई मगर एक कोर्ट के फैसले के कारण नस्लीय हिंसा भड़क गई मणिपुर में नस्लीय हिंसा का बहुत पुराना इतिहास है कांग्रेस के समय में इससे भी ज्यादा नस्लीय हिंसा हुई है मैं जस्टिफाइड करने के लिए नहीं कह रहा हूं हिस्ट्री बताने के लिए कह रहा हूं हर बार 1 साल 1.5 साल 2.5 साल चला है अब वहां पर शांति है भारत सरकार का गृह मंत्रालय दोनों समुदायों को पहले अकेले 4-4 बार मिला है फिर दोनों की जॉइंट मीटिंग भी हमने कराई है और मैं आशा करता हूं कि कुछ ही समय में नॉर्मल सिचुएशन लाने में हमें सफलता मिलेगी हमारा सबसे पहला काम था पीस को रिस्टोर करना जब तक पीस रिस्टोर नहीं होती है तब तक दोनों के बीच का खाई है गैप है वो भर नहीं सकता है पीस रिस्टोर करने का काम अब समाप्त हुआ है मगर मैं फिर से एक बार स्पष्ट करना चाहता हूं कि मणिपुर की हिंसा का धर्म के साथ रिलीजन के साथ कोई लेन देन नहीं है ये एथनिक वायलेंस है नस्लीय हिंसा है इसको अलग प्रकार से बदनाम नहीं करना चाहिए लेबाक असिदा इथनिक लाइन दा बेस तौरगा स्टेट सिंग सेंबा यारोय हाइना इंडो नागा पीस टॉक की हानगी इंटरलोक्यूटर ओरंबा हौजिकना तमिलनाडु की गवर्नर RN रवीना फोंगदोक्रे थासिगे हौकिबा तांग कुनगा माथोइदा दिल्ली यूनिवर्सिटी की 22 रिगल लॉज दा पांगथोकिबा नुमित एनी की ओइबा इंटरनेशनल कॉन्फ्रेंस सीमा
Birmas Hogdokpagi Thoramda R.N. Ravina Hai, India si Furup Kanglup Kayana Kundaduna Leiminaba, Leipak Amani, Kanglup Furup Kimingda, Yumfam Oirega, Anobu State Semba Haibasi, Yaroidabani, Amaromda, Leipak Asigi Awang Nong Poklamdamda, Masingyam the Mitop Changsilakpa Asi, Makoigi Hingnabagi, Lambi Tirak Panate, Leipak Asibu Ani Tokna Tugainaba, Honarakpa, Top Taurang, Taurakpani, Bengal, Assam, Amasung, Awang Nong Poklamdamda, Mitop Masingyam the Changsilakriba Asi, Yam the Luba Fibam Ama Oirakli, Amadi, Pangal Sakti Amatana Tingbang Amlakloi Haina R.N. Ravina, Nungnang Bofongdoki. Laibagasi unity amasung integrity ngak pahaibasi ekoi kuding makki thaudangni midop changsilakpagi wathok asi laipak asina ningtamba fangkiba matamdagi leirakli amasung tangkak naina pankiba laingak singnasu awangnong pok lamdambu arapa mafamni haina laurongki ningtamlaba matungda ekoina laipak asigi ngamkhaibu lanmi singda sinathoki awangnong pok lamdamda Mirai Park tigi mitop changsilakpagi wathok asi achauba amani loinana lamdam asonggi miyambu leipak asigi atai mafam singi miyamga manati haiduna maromdom hundoktuna thambiki asigumba wakhalon amadi mityang leikibana awangnong pok lamdamgi tribal singa leipak asigi atai mafam singda leiriba miyamna muknaba asi ningtamlaba matungda laki aduba asigumba muknaba asi leipak asina ningtamdringaidadi leiramki haina Governor R.N. Ravina Fongdoki cross border infiltration impact on socio-economic, cultural and Malior Haiba Wakalonda Pangtokiba hybrid format conference adu Sima Jagran Mans Motila Nehru College amasung Delhi University gi Center for Independence and Partisan Studies na punnasinbani. मंत्री जी ने लाल किले के प्राचीर से इस बात की चर्चा की है डेमोग्राफी स्ट्रेटेजिकली इंजीनियर डेमोग्राफी ये डेमोग्राफी सामान्य नहीं है कि लोग आ रहे हैं डेमोग्राफी चेंजेस कुछ कहेंगे कि ये तो आ रहे हैं नौकरी के बेचारे यहाँ पे अच्छे बेटर इकोनॉमिक अपॉर्चुनिटी है वहाँ मारे हुए हैं इसलिए आ जाते हैं रोजी रोटी के लिए लेबेंसराम जर्मन टर्म है कि हमारा लिविंग स्पेस है ये सारे के सारे क्षेत्र हमारे जुड़े हुए हैं चाहे उत्तर पूर्व भारत हो या बंगाल हो या बिहार ये हमारे नेचुरल लिविंग स्पेस है यहाँ जाना तो हमारा हक बनता है ये इसमें ऐसे नहीं कोई एक व्यक्ति ऐसे ही आ गया एक बहुत बड़ी संकट का आगाह है ये इसे हमें इसके बारे में गंभीरता से चिंतन करना पड़ेगा Operation who has talked about a separate homeland Bharat means a plural democracy plural society it cannot be created no ethnicity based state can be created no it is not acceptable India ki Prime Minister Oiramba Dr. Manmohan Singh na haukiba kumja lisingani taramathoy gi December 3 da sangaramba Interstate Bus Terminus ISBT Mapu Pandabaga Pankak Oire Bus Khambadi Lairadana Mi Fauba Khongna Changbada Awaba Ama Oire Manipur Transport Department ki Makhada Lairiba ISBT asi Saba Loiraga Sangakraba Matung Hanna Yengsin Bidaba Amadi Haukiba Kumja Lisingani Kunyamarigi Jun Thada Ising Ichauk Thokpada Ising na Tumjin Kibagi Hena Fibam Sokpa Haibadu Oire Haujiksu campus manungda komjau ising tungshinba amadi laikom lainangna gari amadi mi changbada chauna awaba oire masida natana napi haujinduna chauna habung leibasu yauri yengsinbidana thambana miyoi kayana nisa chafam ama oirabra haibagi chingnabasu leiri mamingda Manipur State Bus Terminus hairabasu haujik truck water tanker winger khara yauna Imphal urkul chenba ama ani khambanatana Interstate Bus Amata Terminus Asida Khamba Ude Oiriba Fibam Masigi Matangda Urkuldagi Sorei Sim Hausim Gung Koba Passenger Amana SKTV da Fongdok Rakibada Manipur gi ISBT asi Ururaga Pukning da Yamna Nuaitaba Faui Mapan Lam da Chatpada Lairam Leba ISBT Sing Matau Ningtina Tauba Tengnei Adubu State Asidadi Kari Amata Sizinna Laikom Lainangda Pukri Gumna Lairiba Asi Uraga Tamoida Awaba Ama Oi State Amada ISBT Laiba Haibasi Chokot Taurangi Achauba Lambi Amani Manipur gi Oinadi Laingak Amadi Miyamna Ningtina Sizinabal Heitre Atubada Laingaki Mari Lainaba Department na Miyang Changduna Ningtina Semjilaga Miyam the Service Fangan Bio Haiki State khudingmakta ISPD le adu ate state ki ISPD di si standard sida leite sumaina akhoi gi pukri type ta kinda sem saba senjindaba yengsindaba uraga yamna thamoida yam wai amaronda state ta sumaina ISPD le bi development achawa amani adu su akhoi state government nara akhoi public nara sijinaba haite sigi facility se phajana sijinaraga mayambu khudong chapdo piradi yam thone na khali
Authority na thabak laukatuna thajaba pirakpadagi Gwaltabi thaudoka mari lenana paumi singna changsilakkiba kongjang handokle haina All Manipur Working Journalist Union Amju amasung Editor Guild Manipur EGM na fongdokre Amju gi President Asem Bhakta amasung EGM gi President Kogendra Khomdram na fong punna khutyek piduna thadoraki cherol amada Manipur Press Club tangasi Amju amasung EGM gi apunma mifam ama pangthokki bagalonena thaudogadugi matangda authority na thabak laukatpa amadi thajaba pirakpagi matangda kupna khanaraba matung khongjang handoknanaba warip laukibani thaudogadugi matangda miyoi anina saba inquiry committee ama semduna thigatkhiba matung madugi report chahi asigi June 13 da pikhalaki masiga loinena recommendation sing yabaga loinena mari leinaba department amasung agency singda asiguma thaudok thoktanaba khangankre haina Manipur laingaki maikeidagi Amju amasung EGM da pau faurki adumoinamak khongjang handok labasu paumi singna mikop nahom singna leibaga loinena inquiry committee gi report adu thabakta onthoktrabadi democratic oiba khongjang sing changsinanaba paujel pibani haina logani paumi singi safaba amasung ikai khumnaba manghannaba honarakpada yasinaba tawroi hairi Paumi singi achumba fanghannaba hotnabada chauna thauna hapikhiba singbusu Amju amasung EGM na thagatpa amadi tawbimal khangba ulakli Central Lengaka Santi gi wari sanariba Nagaland gi lalhauba NSCN IM gi General Secretary Twingaland Muiva Mahaki Poknafam Manipur gi Urkhul District ki manungda leiba Somdal da lakadauri hairi North East Life ki pau amagi matung inna chahi yankhai gi matungda Twingaland Muiva Mahaki Khoiri Tafam Somdal da lakpasi ahanba oigadauri Mahak lak leba October thagi thakai da Somdal da laknanaba sem saba loire hairi Twingaland Muivana Naganing Tam Landa Kong Thangjin Kibadagi Mahaki Poknafam Kungangda Amukta Fauba Chatkidri Handaki Kongchat Asina Achumba Oiragadi Masina Mahaki Ahanba Oigani Hairi Regional Institute of Medical Science RIMS Imphal da Chawna Senja Thumjagi Thabak Chathari Haina Lalhaulup KCP PWG MC Unification na Maral Sirakli Lalhaulup asigi PRO Chinkhai Nganbana Khutyek piduna thadoraki cherol amada Institute asigi manungda staff sing transfer tawbada lupa lising mangadagi tara fawba laure gynecology ki OPD ticket kakpada lupa tara piba ticket asi manungi staff singna sale hena laudra yole CT scan laubadasu counter ticket lauhanbagi mahutta staff singna manungda sale hena lauduna senja thumja tawre masigi matakta notification thoktana anoba thabak hapchinbagi thabak chathare COVID-19 laichat manungda laukiba staff sing makhata na thabak Tauhannaba lupa lak kun fawbagi senfam sel lauduna senja thumja tawre haina maral siraduna RIMS Imphal gi purchase section da leidiba miyoi sing thabaktagi laukthokadabani hairi DM Community College ki Nodal Officer Professor L Hemchandra Nodal Officer oibadagi Khudakta Lokthokadabani haina Socialist Student Union of Manipur SSUM na taksilakli SSUM na ngasi thadораkiba cherol amada DM College of Science ki makhada DM Community College asi English ngani kunga mari dagi hawraktuna course makhal sing hangduna tongan ba central scheme amadi project kaya lok thaduna financial assistant kaya fanglambana mahairoi singda admission gi financial burden oihendana leiromki skill training course kaya hangduna hand-on training kaya piduna laki adubu DM Community College asi yengsinbinaba leitraba amagum mahairoi singdagi admission fee chawna lauduna Lanai College kumna Professor L Hemchandra na tawning bata tawraga leiri haina maral sirakli akaknaba masingda mahairoi ming changadaba adu khutsu khulai suna thamdana niyomgi wangmada mahairoi masing hena ming chansinduna haurakliba mahairoi singi punsi manghangadawre maramaduna Professor L Hemchandrabu Nodal Officer oibidagi lokthokadabani hairi Thawbal District ki Sangai Yumpham Part 1 Mamang Laikai amadi Mairen Khulda Kutsemgi ichaw mayok narakpa numit mangani fajillaklabasu ngasi fawbada DC Thawbal amadi lengaki mari leinaba singna mityeng amata changbiraktababu lamdam madunggi miyamna nungaitaba fongdorakli
Ichaw asina lamdam adungi yum chamaga yankairom khungang adugi amata ngairaba chawrakna lawpari cham yankai chanirom amadi ingkolgi manama sing isingna thumjinkhre khunja sing kham thengna awaba mayoknari Local Youth Welfare Association Lewa Club ki Secretary Muhammad Firoz Khan na fongdokrakpada irrigation system matik chadabadagi khunja singna lawkiba haukiba chahi mari manga asi nong khara tabaga ichawgi awaba mayoknaduna lakli Yum thumjin kibana miyam na leifam chafam gi awaba kaya mayoknari thakna chana bagi awatpa toilet ki awaba kaya su mayoknari ising thumjilakpa matam sanglakpana leinatina kaya thorakadra haibagi mipaiwa faungnare maramasina DC Thobal amadi lenga ki mari leinaba singna athubada mityeng changbiduna miyamna thengnariba awaba kaya asi kokhanbiyo haina pukning jingsilakli फेल होइबना मरम ओइरगा ngasi एकोइना उरे लौ परी चनी चाम यांखै चनी मुकी चांगसे इसिंग थुमजिलगा लेख्रे लोकपगी ममी उद्रे संगाय मफमगी अमता ngairaba लोकोलनी मसिना पुकचाक ओइनरिबनी मसिदा गवर्नमेंट की लेरिबा डीसी अमदी मरी लेनबा विभाग सिंगना मियंग चंगबिरगा इरिगेशन सिस्टम से मरम चाना सेंबिरगदी हान ममांग थक्ता हारिबा लोफम बसे अदुमक लौ चारगा लेबा लोफमनी खुसेम की इचाव हाइबदु ओइहल्ले मसिन मरम ओरगा लौमी प्रजासिंग हाइनिंगाइ लेतना वानरे Bisnupur District ki Thamna Pokpidagi Class 9 kakta tamlibi KH Rojilia misigi matangda yaningdaba fongdoktuna ngasi kaifa kaithel Thamna Pokpida lamdamdugi miyamna wakat khongjang changsinkhre JAC against the suspicious death of KH Rojilia of Thamna Pokpina Sinduna kaifa kaithel da pangthokiba khongjang aduda JAC gi convener na fongdok rakibada siriba nupi macha asi social media da video viral amana thogan kibani tha asigi kunga manga faubada misi asida chenariba miyoi asi faduna maralgi matung ina chapchaba chairak pigedabani chenariba miyoi asi fanana ba khotnabada lekai miyam amadi JAC nasu angamba mateng pangani Misi asigi matangda JAC na memorandum amasu Manipur gi governor amadi DC Bisnupur da pisilagani haiki laiba da tang manga paban phauda kaigumba laiba togi mari lainaba department sing opidragadi degi hen koi function kaya ama kan koi changsilakani ariba koi maral lairaba mio sing asi puthongna bo hona bo su kogi JAC gi maigai amadi kungang asigi ai puna mangna su koi laiba koi police department da koi full support koi tawjagani Sabe, postar filha, sabe, hoje para sabe, sabe, mas aí já sabe, foi para tal do com nenhuma maneira, foi sabe, mamãe hoje awaba mai chajam tuani atuna jo man to kana atta de channel ba mi ho mamai nam kawan Investigator, prosecutor, judge amadi law enforcing agency singna lairiba law section sing Ningthina nainaraga thabak tawduna Justice Delivery System fagat hansi haina High Court of Manipur gi Chief Justice K Somasekhar na fongdokre Manipur State Legal Service Authority amadi Manipur Judicial Academy na High Court of Manipur ga khutsamnaduna Sinduna NDNPS Act Cyber Crime and 3 New Criminal Law haiba hiramda numit ini chathagadaba state level conference ama ngasi Palace Compound leiba City Convention Center da haudokre Tauramaduda High Court of Manipur gi Justice A. Bimol, Justice A. Guneshwar, Justice Golmai Gaifung Silu Kabui, Advocate General of Manipur, Hizam Lenin, Bar Council of Manipur gi Chairman S. Brajavihari, High Court Bar Association Manipur gi President N. Kumarjit Amadi, All Manipur Bar Association gi President Chakpram Bimol Chandrasu Sarukyaki, Mahaki Warolda Chief Justice K. Somasekhar na fongdok kibada Hana Lairamba Indian Penal Code IPC 1860 Criminal Procedure Code
1973 amadi Indian Evidence Act 1872 hairiba law sing asigi mahutta nauna chanarakliba Bharatiya Nyay Sanhitya BNS 2023 Bharatiya Nagrik Suraksha Sanhita BNSS 2023 amadi Bharatiya Saksha Adiniyam BSA 2023 hariba law sing asi haujiki matamda thokliba makhal kayagi crime sing asi mapung fana laksinaba semlakkibani law enforcing agency singna law sing asigi leiriba section khudingmak ningthina nainaraga thabak tawba amadi masibu ngakna chatpa mathau tai ningthina thabak tawduna leipak asida justice delivery system hena fagat hananaba honasi haiki. The criminal law, it was set into motion only arrest. What do you mean arrest? There is no definition clearly in anywhere in the provision of law. Then search, there is no definition. What is a search in the criminal laws? Then arrest, search and seizure. Seizure is also concept of seizure. There is no definite about some definitions, relatability to these three areas. Arrest, it can be understand the judgment of D.K. Basu. There shall be some guidelines. India ki tongan ba lamda machintum khalakliba naha oiraba innovator achiever maming leiraba miyoi kaya baton tawduna India ki president asinba at home reception thoramda Manipur digi computer engineering tamlibi mahairoi Oshinia Sktv'S Sarukyakré Independence Day August 15 da pangthokpa leipak asigi awangba thaki chaklen amagi chinglem laba thoram adu New Delhi gi Rashtrapati Bhavan India gi President Draupadi Murmuna lam kayadagi haithoi singthoiraba singbu pukning thaugatpagi thoram adu pangthokpani Oceania Sktv'S Kwakaitel soibam laikai digi wahengbam Solochana Devi amadi laikhidraba Sktv'S Okendro Singhi amata pokchabi machanupini mahak hauzik Maharashtra gi Nasikta leiba KK Wag Institute of Engineering Education and Research da Computer Science and Engineering da final year tamlibini Central Lengak Nasinduna Chahi Kudingi Lepak Asigi Mahairui Singi Innovation Competition Smart India Hackathon SIH English ngani kunga marida mahaki timna first taki lengaki department natraga industry gi oiba real world challenges singda solve tawna ba project sinkibada ahenba tarakibani की कंपटीशन से प्रॉब्लम स्टेटमेंट सॉल्व तौरुसे गवर्नमेंट ऑफ हिमाचल प्रदेश की ने हिमाचल प्रदेश की एप्पल की डिजीज डिटेक्ट तौनबने ड्रोन सिजिनदुना हैकाथॉन जे कारब मतुंगदा गवर्नमेंट ऑफ हिमाचल प्रदेश ना अपॉर्चुनिटी मयाम अमसु पिबिरे अदुगी मतुंगदा इंडिपेंडेंस डे 15th of August राष्ट्रपति भवन दा ऑनरेबल प्रेसिडेंट ऑफ इंडिया ने इनविटेशन पिबिरे एट होम रिसेप्शन की ऑल ओवर इंडिया दगी मी मयाम अमा इनविटेशन फंगपने मारिन द हैकाथॉन विनर मापन खंगलपदा आइसु अमा ओरकपने एट होम रिसेप्शन दो अदुक की मतिक नुआई मी मयाम अमा थिंगरे डिप्लोमेट्स डेलीगेट प्रेसिडेंट अमसुंग प्राइम मिनिस्टर गसु वहाई खरा लाइक फोंगदोक नबगी तांजासु फंगजरे सुमाइना मणिपुर बु नेशनल स्टेज ता रिप्रेजेंट तवंगम जबसे यामना हराउ जे मसु ताउथोकपसु लाइक हराउ बसु लाइक फाउजा एंगोंदा मियोइबना हिंगबदा हेना नुंगाई याइफबा मालेम अमा तुंगी मिरोलदा पिरमगे हाइरबदी लेप्तना उ थादुना मपुंग मरै फाननबा यिंगसिनसी हाइना सेकमाई एसी की एमएलए हाइखाम दिंगोना फोंदोक्रे एसी की मनुंग चन्ना खुरखुलदंगसी एमएलए ना लुचिंगदुना उ चरा कया थाबगलुनना थाकिबसिंग यंगसिनकी एमएलए दिंगोना मखाताना फोंदोकिबदा था अहुंगी ममांगदा थारंबा उ चारा सिंग निंगथिना हौरंबा थेंगदरे अमरोमदा स्टेट असिदा हौजिक अयिंग असागे खल काइथरकपगी मतांगदा पल्लदुना एमएलए ना हाई एखोइना महौसादा सिंगनदुना अकाइबा पीरिबा मखै मियोइबा एखोइगी अफबा ओइरक्लोइ एखोइना ngaihaki oina isage apambagi matung ina u pambi kaya yantatpa matamda एखोइना काउरोइदबदी उ चारा अमना मपुंग मरै फाननबा होटनबदा मतम चंगी हाइबसिनी मरम अदुना थोइदोकना मरम लैतना उमंग वामंग कोकथोकपा लेप्सी हेना फबा मी लैबा याबा मालेम अमा तुंगी मिरोलदा खुदोल तौरमनबा लेप्तना उ थासी अमदी मपुंग मरै फाननबा होटनसी हाइकी
और ngasi si akhoi gi manuai ba nimina ma hai ta akhoi khulkhul gi ward number 4 sri jaga sri da akhoi gi members aduga akhoi gi jila parishad ki chairperson ga punna samna kan da u char tha ba gi program ma akhoi chatta jabani maroi na akhoi gi environment ki le ba chai khal karak pa da gi chinga u mangwamang kokthar pasina maram mor kan da ecological imbalance or pasina maram mor ga khai da worsu hana ba hai da na akhoi tor kan da rum chatta jaba program ma kan u char tha ba gi program ma kan akhoi u tha ba si u tha ba khatung du na ta ba u tharaga u tharam me ha ba gi थममगा मदुना लोइबा नतब मदु यंजनबीबा ओइ नर्चरिंग तौबीबा देगी अकोइबदा लेबदु सिंदोक्तिबा देगी उसे मखुं मरै फाना चावनरबा होनबसी मसिगी थौरांसु खै तंगाय फन खै लबम थि फुटबॉल एकेडमी KNFA पलेनस जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंस जेनिम्स अमसुंग प्राइमरी हेल्थ सेंटर पलेन खुत्समनदुना नोंमगी ओइबा लेमना लायंगबगी कैम्प अमा पांगथोखरे पलेन मनिंग लाइकाई कम्युनिटी हॉल दा पांगथोकिबा हेल्थ कैम्प अदुगी मातांगदा खा गाकपा फुटबॉल एकेडमी पलेन की सेक्रेटरी हुइड्रोम मालेम गानबन हाइकिबदा लान की चैथेंग फंगख्रबा पलेन एरिया दा लेरिबा अंगांग सिंगबु मसा मऊ फना अमसुंग तिनजंग काइजंगदना थमनबगी पांदमदा मपुंग ओइना कैम्प हसी पांगथोकपनी पलेन एरिया दा लेबा लाइरबा मियामना इम्फाल ताना चतुना अना लायंगबगी खुदोंग चाबा लेतबा कया अदु येंगदुना पलेन एरिया की मियाम गिसु लेमना लायंगबगी कैम्प असी जेनिम्स इम्फाल अमसुंग PHC पलेन की डॉक्टर सिंगपुन्ना कैम्प असी सिनबने हाइकी कैम्प असिदा मियोय चनियांग खैरोम हेना लायंग की बगलोनिना हिदाक लांगथक सिंगसु फंगनकी पलेन कुंगजिदा प्री मेडिकल कैम्प ओंखक पांथोक समने कोई इंखलाइबा आंगांग सिंगजी मसाबु पनंगाय अमदि कुंगजिदा लेबिरिबा अहल लमनजिदा कैके अना आयत लाइ कोले हेना हेल्दी ओइबा लाइफस्टाइल अमा लाइनबगी दमकदा सिंजा बने अदगी जेनिम अदगी रिम्स पलेन लगी याम लापा सतो किसिन की जामना फरक ताबदा कोइन हाइजरु धारा औरना जेनिम की टिम जाम पाउगी मरक थतना अतेनबा ब्रेक अमा SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Tobiratuna Kangi Bayagani. Skate broadband service na miyam gidamak kudong sabak ya puduna laksari high speed internet service ke tuan ba plan sing leizare 450 plan da 200 Mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 550 plan da 300 Mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 700 plan da 500 Mbps speed Wi-Fi IPTV channel sani yankai hena amasung SKTV gi OTT phanbigani 850 plan da unlimited 100 Mbps speed Wi-Fi IPTV channel sahum yankai hena OTT da SKTV Z5 amadi atai OTT tara mari phanbigani 1000 plan da unlimited 125 Mbps speed Wi-Fi IPTV channel sahum yankai hena OTT da SKTV Z5 Sonelif amadi atai OTT tara mari phangbigani 1300 plan da unlimited 150 Mbps speed Wi-Fi IPTV free IP box channel samri yankai hena OTT da SKTV Z5 Sonelif Zio Hotstar amadi atai OTT tara mari phangbigani 1800 plan da unlimited 200 Mbps speed Wi-Fi IPTV free IP box channel samwa yankai hena OTT da SKTV Z5 Sonelif Zio Hotstar Lionsgate Play amadi atai OTT tara mari phangbigani 2500 plan da unlimited 300 Mbps speed Wi-Fi IPTV free IP box channel samwa yankai hena OTT da SKTV Z5 Sonelif
Money Live, Geo Hotstar, Lionsgate Play amadi atai OTT taramari phongbigani. Customer request ETV Win Hoisoi natraga Sun NXT su lobi yagani. Akupa marol gidamak Kaisampat Junction dalaiba SK Office natraga Sangai Promomang Lekai dalaiba SKTV Office lakpiu. Mobile number sing 8974 633 320 natraga 8974 209 152 da call to birakpasu yagani. Skate. Break ki matungda miyambo mukana taram nokchari makataba pau. Pokai bagi thokdok thoktuna chauna amang ata thoklam gadabadagi security force na kanbang amhaure Assam Rifles sagi fangba pau gi matung ina Kakching District ki Serau Makha Laikai gi mafam amada ngarang pokai daba bom ama kunja singna thengnarakpadagi police ta pau piraki khudakta Assam Rifles ta pau piduna akhanaba bomb disposal squad ama deploy tauki khunja sing asoi angam yawridaba mafamda lehenduna bom adu ngasi ayuk anganbada control detonation gi khuthangda pokai handuna thugaiki Chandel district ki Lambung da laiba United College da Political Science ki assistant professor oiriba Chandel district ki Chumbang Beles tagi PR Rengring Chothe na iba The Cloth of Manipur haibat mingthonba lairik ama ngasi Chumbang Community Hall da pangthokre Thauram aduda United College Lambung Chandel gi principal Dr. Solomon Nungchim Chothe Lim Abom Manipur Clam Chothe Tribe Union Manipur gi President Malswam Thau United College Lambung Chandel gi Retired Associate Professor K.H. Mobar Singh Bongsang Jawahar Navodaya Vidyalaya Chandel gi Principal Dr. Amarsan Sankhil Chumbang Biles ki Chief K.H. Dora Nachingba Miyoi Kayana Sarukyaki Guru Siksha Parampara gi Makhada Mahiroi Singhi Oiba School Awareness Cultural Program ama Grace Cottage Cultural and Educational Development Foundation Kakching na sindurangasi Victory High School Kakching gi auditorium da pangthokre Thauram aduda Victory High School gi Principal Sawai-jam Manihar Vice Principal M Birla amasung Grace Cottage Academy gi Academic In Charge Ilangbam Ronina Sarukyaki Thauram aduga mari lenina SH Manihar na phongdokkibada Ngalingai matamda Guru Siksha gi mari asi aduki matik fajarami adubu ngasidi madugi fajaba mari adu leisilaktre Guru amasung Sishya gi mari phajaba hengatnaba center laingakna akanba thabak kaya paikhalakli aduna hujiki mirol nasu mari asi hingat hananaba thaksi khasi lamchat sajat fajanaba punna honarasi haina mahiroi amadi mama maba oibasing dasu appeal tauki Thauram aduda Grace Cottage Cultural and Educational Development Foundation gi jagoi gi oja mayang lambam Bijana mahiroi singda takpi tambiba maibi jagoi amadi Krishna bandana su utuna miyamda mityeng tahanki Coalition Against Drug and Alcohol Kadana Nisagi Mayok da Chatharakpa campaign gi saruk ama oina amasung Manipur Khunai da Nisana piba chaitheng sing wakal khantaminabagi saruk ama oina ngasi nongmagi oiba academic awareness program ama takel da leiba Model Higher Secondary School da pangthokre Mayai kaba Nisana Mahiroi Khunai da piba chaitheng haiba wakalon da pangthokiba thoram aduda kadagi president Hizam Priyo Kumar amasung Model Higher Secondary School gi Senior English Lecturer Kangjam Ratan Kumar na sarukyaki ngasigi awareness program aduda kadagi General Secretary Takelambam Gitchandrana resource person oina nisagi baramda amadi masina khunai amadi mahiroi khunai de piba chaithengi matangda wangangki Naga Student Union Delhi NSU Dina Special Police Unit for North Eastern Region AIMS amasung BLK Max Super Speciality Hospital gi khutsamnaduna ngasi mega blood donation camp amangasi New Delhi da pangthokre analayeng gi athu akai lakpada mathau taba I fanghanaba amasung National Capital da leiriba Naga miyam da kudung chananaba Naga Student Union Delhi na partner institution singa khutsamnaduna thauramasi pangthokpani hairi
Indian Pharmacic Association IPA Manipur State Branch ki haukiba Agastara da pangthokkiba General Body Mifamna branch asigi nauna thau pugadabasing khankre association asina thadorakiba cherol amagi matung inna President da Ilangbam Ajay, Vice President da P Khajio, General Secretary da Sapam Sarat Chandra, Joint Secretary da Dr. Kangjam Mokra Devi, Treasurer da Muhammad Azimuddin Saha, Publicity Secretary da Thongbam Baleshwar, Assistant Publicity Secretary da T.H. Bedajit Loinana, District Coordinator Singna, None District ki K. Paugunglui, Kakching District ki Mayang Lampam Suresh, Senapati District ki L.D. Rovaina, Oidagani Haidi, Association asig Executive Member da Dr. Nepram Surnolata, Ahong Sangbam Manihar, Muhammad Kausar, Halim Muhammad Ayuf Ali, Dr. Nurpen Maitai Thangjamna, Oikri Haidi. Haujik Sanabagi Pauda. Mamang Chehigi, defending champion North East United FC na Asiagi Khwaidigi Leadaba Football Tournament Durand Cup 2025 ki Chamaga Kuntra Marirak Suba edition gi thangna na anirak champion title lokre ngasi numidang wairam pung mga makai tabada North East United FC amadi Diamond Harbour FC ani gi marakta sanakiba final match da North East United FC na West Bengal gi Diamond Harbour FC bu panjal taruk amada maithiba piraga team champion oibang amkibani Indian Oil State Bank of India amadi Coal India Limited ahum namapung oina sponsor tauraga Indian Armed Forces sindina haukiba July 12 digi laipaga sigi tongan ba state mangagi stadium tarukta team kunga marina group tarukta saruk yaduna chatharakliba tournament asigi ngasi Kolkata gi Vivekananda Yuva Bharati Kirangan Stadium da sanakiba final match da chauna mai paktuna winner oikiba North East United FC gi maikaidagi chankiba Panjal Singh adu Asir Akhtar na kuntra suba minute Panjal ama Partib Gogoi na nifutaruk suba minute Panjal ama Manipur ki Sanaroi Huidrom Thoina Yankai suba minute Panjal ama chanki North East United FC ki makhataba mai pakpagi Panjal Singh adu Jairo Sampai Rio Bustarana Meski Marfumatoi suba minita Panjal ama Gaitana Marfutaruk suba minita Panjal ama chanki bagalonena Meski Marfudara Mari suba minita Aladdin Azarena penalty de chankiba Panjal aduna apunba Panjal masing taruk shuan ki team runner of Tahaukiba Diamond Harbour FC gi amata gairaba Panjal aduna ani suba half ki Kota Jarna Humpugat Nipan suba minute ta chanbangam ki Durand Cup ki winner oikiba North East United FC da case prize oina crore amaga dasmit kungama toy runners up team dana case award oina lakh humfu semi-final da mighty hauraba team anida lupa lakh kungamanga amasung quarter final singda mighty hauraba team singdana case award oina lupa lakh taramanga gi mana sing thamli masiga loinana akhanaba prize oina Golden Ball Best Player of the Tournament, Golden Boot Highest Goal Scorer, Golden Gloves Best Goalkeeper gi winner oigedaba sanaroi singdana mathang sitna case award oina lupa lakh ahum galoinana brand new Mahindra XUV 3XO SUV amamamgasu price oina khutsinaki Senior National Powerlifting Championship amadi National Bench Press All As Group Championship English ngani kunga mangada medal kaya lauraktuna state asigi mingchat purakraba sanaroi amadi official sing ngasi harau taramna uktuna pungning thawakre Indian Powerlifting Federation IPF ki mityang makada Jharkhand gi Jamshedpur da leiba Bistupur gi Melani Hall da pangthokkiba championship aduda Bench Press ki oina overall team champion Manipur team ngasi Imphal airport ta thunglabada miyam na lay paring huktuna harau taram na uktuna pungning thawat ki Manipur team ki coach oikiba Thingbai Jam
Premojit na hai handak pangthokiba championship aduda Manipur team na gold taruk, silver taruk amadi bronze nipan punna medal kun lawba ngamduna bench press the overall team champion oirakibani makhatana national amadi international champion kaya dasu lamdam asigi sanaroi singna Manipur gi danatana India gi migjet purakpa ngamnabasu honagani haiki National Championship aduda Manipur gi nupa amadi nupi gi punna sanaroi kunga manga galonena official anina sarukyaki team madu ngangom kunja bihari na manager oina luchingkibani National Sporting Anikip amadi national bempes Anikip saru yaruba koi player ko marine saru yarubani mata ujida koi gi player taruk mukti gold medal phangi daga player manga na koi silver medal daga mari amna bronze medal pangpangam ki aduga loina koi gi Manipur na bempes ki da team champion phangpasu ngamber kya mamang di team runners up kumba taba dwai over hadak di punna bempes ki da punna ayamba winner oina lai aduna hadati amna success hai tare koi hadaki participate toba championship sima koi Manipur gi ona yamna asauba ne achievement amane na Manipur da di equipment sigi awapa myam leidi aduna masi development se kitang wale bo akoi players sing am kan no khona jai adu wala ga so koi ngamna ba achievement mayang ga imana ba khona ba da chumati awai sang yauna plak ko khona minai Assam gi Jorhat Stadium da chathariba Sub Junior Girls National Football Championship English ngani kunga manga kunga taruk Tier 1 da Manipur na Tamil Nadu bu maithiba pikre All India Football Federation AIFF ki mityang makhada Jorhat District Sport Association amadi Assam Football Association anina sillaga tongan ba team taraga manga na sarukyaraga chathariba Tier 1 gi ngasi Group B gi sanakiba anisuba match da Manipur na Tamil Nadu bu yamna lakchana panjal mapan sinoda maithiba pibangam kibani match aduda Manipur team maikei dagi chankiba panjal sing adu K Nandini na mapan kuntra amadi marifutaret suba minute sing da panjal ahum TH Malemnganbi na Nifu Humfunitoy amadi Humbudra manga suba minita panjal ahum Delina ningombam T Regia amadi Dasila Senjam na mathang sitna match ki Kuntaru Humfunipan amadi Marfunitoy suba minita panjal amamam chalaga timgi apunba panjal masing mapanda chauna mai pakpangam ki mathangi match oina Manipur amadi Delhi team anina tha kunmanga gi tha sigi kunga manga gi ayuk pung nipan makai tabada lamba tauragani Boxing Federation of India BFI gi chahi English ngani kunga manga kunga mapan tam marigi nauna thau pugadabagi election pangthokibada Manipur Amateur Boxing Association mabagi General Secretary gi thau puriba Fairoijam Danajitpu BFI gi executive member oina khankhre Delhi da tha sigi kunga mathoida BFI gi election pangthokibada PH Danajit na apunba board masing nifu pangduna BFI gi executive member gi election da chauna mai pakpangam kibani mawagi General Secretary PH Danajit na luching makhada asan ba mit yangalonina state ki association busu national gi thakta pukatuna hena mapangal kanba association oiduna achauba mai pakpangam lagani mahangna chauna mai pakpada Manipur Amateur Boxing Association mawagi maikei diki harau nuai phongdorakli haina association asiki secretary publicity Y Jayantaramna thadorpa cherol amana hairi Asian Karate Federation AKF na sinduna Chinagi Saugwanda Mathangtha September manga degi taret faubada pangthokadaba kunhumdoirak suba Asian Cadet Junior amadi Under 21 Karate Championship English ngani kunga manga da Manipuriki International Referee ani sarukyana ba khalakle World Karate Federation WKF ki mityang makhada pangthokadaba Asian Karate Championship asida Karate India Organization KIO gi Committee amadi kata event animaki officiating referee amadi just oina leiriba Manipur degi Soibam Bindesori Chanu amadi Kyoshi Mutum Bankim Singh Anibu khalakibani Panbay abadi Asian Karate Federation ki makhada committee amadi kata event animakta Soibam Bindesori Chanu amadi Mutum Bankim International Qualified Referee gi license pairaba Manipur ki tanglaba miyoi ani asina luchingduna handakta Sri Lanka gi Colombo de leiba
Sugathada Indoor Stadium da pangthokiba mapanlak suba South Asian Karate Championship amasung chahi taraga mari makhagi ahanba South Asian Karate Cup da Manipur dagi apunba karateka marina India team gi mahut sinduna saruk yarubada Sinthoiba tiyamna gold amadi silver medal amamam lawbaga loinana Partik Dahal na bronze medal ama lawbangamki Lamnganbi Soram amadi PH Arif Khan anina makoigi ningthi jaraba khutsana uthoktuna quarter final gi thak fawba yawbangamki District Kang Association Jiribam na sinduna Jiribam gi Bapuparada leiba Lamlen Laikai Community Hall kam Kang Sangda Tim Kungamathoi na saruk yaduna thasigi tang kundagi chatharakiba taramangarak suba RK Lalasana Memorial Mix Kang Tournament English ngani kunga mangagi ngasi sanakiba match ta MITLA na YLCB dibong kunobu maithiba pikre apiba matamda MITLA na YLCB dibong kunobu panjal taragani thoi taretta maithiba piki ngasigi match atuda M Kiran amadi H Inaupi sakna referee amadi scorer oiki hayeng SAYCA amasung Yawol B anina sanaragani. Aroibada maroiba pausing amuk kahna pizari. Chahi ani helaklaba Manipur gi irang hojik leitre athuba matamda tangdu leitaba punsida hanjilaklagani thajei haina Union Home Minister Amit Sahana fongdokre Leibaga sida ethnic line based tawraga state sing semba yaroi haina Indo-Naga peace talk ki hanagi interlocutor oiramba hojikna Tamil Nadu gi Governor RN Ravina fongdokre Manipur gi amata ngairaba interstate bus terminus mapu pandabaga pangkak oire bus khambadi lairadana mi fawba khongna changbada awaba ma oire Authority na laukhalakwa thabak amadi pirakliba thajaba singyenglaga gwaltabi thaudok amari lenana paumi singna changsilakiba khongjang handokle haina amju amadi EGM na fongdorakli Amasung North East United FC na Diamond Harbour FC bu Panjal Taruk Amada Mighty Papiraduna Durand Cup 2025 ki champion oibangamkre. Matang asida bulletin asilo shinjare Manipur miyam ki punsida kwaidi ki hena maru oiba state asigi leipaga sige madi malem gi e pau singidamak SKTV news pu miyang taduna leibiu pumnamak pu kurumjari